Aigi Mingna Razawinka I Joint Tribe Council Habadi Zemai, Lengmai, Rongmai, Amadi Inpui Asigi Joint Tribe Council ki convener ni Akwe Nahan Asigumna Jun Megi Tang Trahundoida Dumana incident nama ambush ki incident nama thoye hadna har matunga konsa kundegi misam praja innocent praja phakra matungda amuk adugi maduda phana raga amuk madugi counter oina amuk akwe nagana su kuki sing pharaga tramari exchange taunar matungda kuki gi tramari su akwe dale hoba aduga naga gi taruk na bokwe dale hobada ngasi akwe Nagana di kuki ki tramari si Fajana Thambiraga take the Kaidana Quaiti Pangalaba Matu Kuki Nadi Aquata Mupirapudo Naga is in Nauki Ni Hina Wina Purapudo Asib Haksang Wina Madashu Asib Haksang Sikram Abongana Havada Apumba Samatum Bora the Yomaga Pirapa Kanano identified over the Luraba Kongutugi, Puritugi, Kra identified to Wangamanatra, to Wangambagi Sati later. Adugumba, Piraiba, Samatum Press, Adugumba, Matum Singdo, Suribra, Sudibra, Hyperpower, Aquay Singer. Adugumba, Pivan Pirapusida, Aquay, except of Namdre, Yamna Nakre. Aquay, Masaka, Maquay, Masaka differency, Yamna later. I quay Adugumba Moina, Piratli by Quay, Sini now near Hariba, Asibaga had something to acquay except over Gabler. Adugimatungina Madu except over Yanaba, I quena muk, Satar of demands, Aquena muk seme. I quay apex body or river, even seen Adugma Satar of demands, see acquay seme, Adugma Satar of demands ado. Madu quite pursuit of Nanaba. Nasi Joint Tribe Council, even Sigi instruction Makada, Joint Tribe Council, Nasi quay. Infan Valley the Ladiba, Nagagi, Mayamgi, CSO Mayamama, Aduga. Okay, Meta is in now Sigi CSO Mayamama. Nasi Aquay, Asiguma Yelhomi, Fruki, Punna Paminaraga, Masidi Henman Kre, Aduna, Satar of demands Masigi, Pidwa Yaroi, Haiba, Aduguma Satar of demands, see Aquay, Nimelsi, Haibasi, Aquay, Kane, Sigba Kana University, Infan Valley the Labor CSO, Kunmangamuna. Participate away. Yam Tawai Nuaitaba the Pongok Minai, Aduga, Asigumba, Demanasi Pandri Power, Aquay, Sanksi Minagadabani, Hibasi, Aduga, Madugi, next course of Exenda, Aquay, Kudingma, Sanksi Minagani, Hiba, Wafamasi, Submanaba, Puning of the Lingiana, Puning Quajan Tinanangasi, Sigumba Warepsi, Lomina Kibani, Aduna, Nasi meeting a Sigi, Maruabadi, Madu Ure. Satar of demand see a quaidum high habadi a quena dugumba halatupaga piramina Madudadi quena Maduda Pavada Chenaki by me couldn't not say a quay Maduda Kanakana no culprits Father the Chenaki by me do the a quay Madu Matiksava Farga Matiksava Sara Pivan Pui Aduga Amu Madu Pava me do not Tunganda Adu Hali by me do Amutungali Haliba Kangu Adu Genep Kene Pigi, Gather Singing Havasi, me Loina Kangi. Nasi Pava that Senaba me sing see, Lelon by Pegi, women's society missing Aduni, Aduga Maduda, how high the Pirivisi, Lelon by Pegi, Sip other Pivagi Pavani. Man, other Pida Bamatanga, Kanana Supavanga Manati, Aduga Mumadu Pavada, Manipur police personancing, police personancing Yauri. Madugum Mayamadu Loina Havi Gadabani Hibasi Aquay demand as a woman, and it's over the Madu Hat with the Senava Kenneth Pigi, Gather Singado, Madusu Loina Pagadabani, Kenneth Pigi, Gather Singado, Magi President Aduna, Kenneth Pigi, President of other Peter, the Hapa Yabanate, Aduna, Kenneth Pigi, President to Yaura Pagadabani, Adu Aquay demand Topa, Demandamana, Adugumba, Misam Preza, Kolenda. Kulende incident Tolaga, ambush Toraga, Kanana, Kapuno, Kanana, Katuno, Kandring Ida, Isam Samba Kwansa Kunda, Namme Havaki Matagun, Heta Paraga, Fukiva, Inoseni Kanga, Makwig, Matwai Lobi Bangamba, Aduguma terroristing,
adu makhoi adu ga tero India government Manipur government makhoi ga karmaine agreement ama da leimina ba yaga da bano aduna su agreement hari basi abrogate tawga da bani hai basi akhoi gi demand mani aduga asigumba misam prajabu khud hat ni hat thina sa nga de gi hena tamthi ba mongda hat pa adugumba group organization adudi terrorist organization ne hai basi law thok da bani aduga amuk madugumba organization aduki aduma terrorist organization ki president wariba magi nupi aduna nemsa kipgen deputy CM hariba aduna karambaina Manipur government ki deputy CM oiga debno moren ground da deputy nemsa kipgen deputy CM ki famde ki step down tawga debani mase khoi ki demand amani aduga siguma demand mayam am sulai khungi akhoi ex Gracia akhoi khungi ojiki victim singa duda adugi government pifam thoi iban makhoi gi dama matik saba sentham pivi gadabni matik saba service pivi gadabni adu ex Gracia da akhoi sata demand adu primary oina khande khoi adu ngasi hariba bayam masi akhoi tawfam thoi aduga even lailon by fai haibasi makhoi illegal settlement oire haibasi ai di mayam su khangan ningi mase khoi ma gi demand oider su ai ga thamoina yamna pendete 1920 da list ma tawraga 100 years ki dama makhoi refugee oina lafa matam da leifam leitre hana nungsi biduna lairo once 100 years ki oina list leise na huziki list agreement do lairi bani adugumba nungsi duna thamaga thank you haida tuna even adugumba 2020 da amadugi lease agreement dugi adu expire to oi khrabani housing makhoi renew tawsi lease agreement do khoi muk leiba yanan ba renew tawsi haibagi mahuta kaya ot naibi khre khonsa khunbo 2023 da khaktagi yengla basu kaya ot naibi khrabra adu housing te mu pharaga hatpa phawa tawbi khraba lailon bai fai gi mi singa se ama khapta natana adugumba mi khara khapta natana khuding baksi lailon khonsa kun gi jurisdiction da laihanning de have se ai gi apam bani masima akoina kanoda di agenda kano chataro dimada de hatte adu ai wakhanda di yana nungai de haiba asigumba wafam sini aduna masi akoi chataro dimada di ngasi asigumba si hable aduga chataro demand si hojik ngasi akoi pun khiba singi punba sina sator demand amo hapsin kigani family members singe apambasu family members singe apamba demand kharasu amo hapsin kigani adu akoi kona adu mapung phaba sator demand amasu thokigani haibasi ai haraga luarge ngasi gwenadi just haugalak pa amadi